Life and Style. Life and Style yengbiriba pumnamakpu adongi host Daina Pangsatabamna taram nokchabagaloidana kurumzari. Ngasigi Life and Style gi episode ta ekoi team na leijariba mafam asi Sagolban Khamnam Bazar adugi mafam adumakta dani aduga ai music lepchariba sina Panthoibi Embroidery Center asina paikhaliba thongdang puthokliba polam sing asina kari karino aduga hauji trend da Manipur gi trend da sanariba design sing asina karino haibadu manungda sanglaga mayamda khudol tamzari. Ichi ahanba maktada akhoi thoram Life and Style bu sarok yapi bagi damakta ichi bu haraubo phongtok chari loina na taramok chari kurumjari adudi ichi akhoi gi maroina ichi gi ko store sida laibasi nupi oibigi fizolna anamba ngakani uba matan da su yamna fazare masigi matang da lakjingai haitare ne ko ichi gi introduction du matan ichi na thambiyo aise akhoi gi bamona kai thongbuthong anoba kogi aribam na kaida pokchabani aigi apopagi mamingna khorakham tomba agi imagi mamingna khorakham ombi rasmani ai isagi mingse kogi thoibi na dum chale aduga aigi certificate tadi tondombe na leje ko hoje se ha sangomban khanam na rakta yum panjaduna isanapa ahum leire yam nungaise adoi che akoina Panthoibi Embroidery sigi matangda sum akoina tajaba matamda masi haudokiba haitare ne ko dukan oina famaga koi matam amada training ga su sum pibiramba adu maina tajai da chaurakna sahi kya muk subirabage koi Panthoibi Embroidery gi matangda khara thambi ai embroidery se 2004 September dagi haudu chakhibani chaurakna sahi koi hausi sahi 15 ta tuk samaina phare ko adu ahanbada koi je training se koigi ro naina tawraga training pitharame adedagi sum ayauriba angangsingse anambana koigi mayum makai panba chen jam toin tawba adagi aise oja se koigi sum chen saubse sum nongaraktabadagi aise training de lepkhre aduga hojikti koigi lohongbagi pochai adagi furit pirondi adum leptan sathari sigi store sida ko fangliba polam sing hai tare kari polam sing no yam namna pudoi se koi sum maning da su zaba matam da blouse ti ure ko kari no dum tang thambiu maruena han bada koi luhongbagi set se khangan set se adum tawjai ado hojik se akoi off season su lei koi luhongbasiti ado koina furit kumba blouse kumba siti off season kya leite hojik maruena to blouse da kogi turaga kogi leirong nappa khopa adagi koina henma ko oiro masagi ready made lakpa phi singse sisina kogi apa order du matung ina turaga tumain taw the masais da blouse hai matam samagi kogi ke hatare fida se masi sariba singsi mapalamdagi leiba fidumak oidoira kari makhal singno iramdamgi hujikti samna haiba matamda mokafi na tubasu dumak uzare ko kari servicing no pibiri se maduk tang thami anambana aigi dadi akogi outside tagi loi chenjare habtare aduga darkar leiba aigi khara bazar dagi de dum lawi ko aduga hauji akoi maitei na saba akogi thawalom dagi saba akogi moyang phisan ba phi se sisina turaga furit oina semba adagi akogi achamba akogi maitei gi haraga di akoi anambana blouse gi oina di koi phiron natabani outside tagi anambana semjare ado hojik se iche luhong tha ne marom da haraga diko ado luhong tha sida masigi koi gi market si kari phibam da leiri ge hana
ꯊꯝꯕꯤꯌꯨꯅꯦ ꯃꯥꯔꯀꯦꯠꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯔꯗꯔꯁꯤ ꯌꯥꯝ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕꯗ ꯉꯥꯏꯔꯦꯀோ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯈꯟ ꯅꯨꯡꯒꯟ ꯑꯗꯒꯤ ꯐꯨꯔꯤꯠ ꯕ꯭ꯂꯥꯎꯁ ꯄꯣꯠꯂꯣꯏ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯀꯦꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯄꯥꯏꯕ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯒꯤꯁꯤꯗ ꯂꯣꯏ ꯊꯝꯖꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯄꯣꯠꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯄꯣꯠꯁꯤꯁꯦ ꯑꯗꯨꯝ ꯌꯣꯟꯕꯤꯔꯤꯀꯣ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯑꯗꯣ ꯏꯆꯦ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯀꯣ ꯏꯆꯦꯅꯁꯨ ꯉꯁꯥꯏꯒꯤ ꯕ꯭ꯂꯥꯎꯁꯁꯦ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯑꯇꯩ ꯑꯀꯦ ꯑꯃꯧꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯤ ꯃꯁꯤꯗ ꯈꯤꯇꯪ ꯗꯤꯇꯦꯜ ꯑꯣꯏꯅ ꯊꯝꯕꯤꯌꯨꯅꯦ ꯀꯔꯤ ꯀꯔꯤ ꯑꯍꯦꯟꯕ ꯄꯣꯠꯂꯝꯁꯤꯡꯅꯣ ꯁ꯭ꯇꯣꯔꯁꯤꯗ ꯐꯪꯕꯤꯔꯤꯁꯦ ꯑꯍꯦꯟꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯕ ꯀꯥꯡꯈꯟ ꯁꯦꯠꯁꯦ ꯁꯤꯃ ꯁꯦꯠ ꯄꯨꯔꯥ ꯑꯣꯏꯅ ꯂꯩꯔꯦ ꯁꯦꯠꯁꯤꯃ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯎꯁꯀꯨꯝꯕ ꯇꯣꯞꯀꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯒꯤꯁꯤꯗ ꯂꯣꯏ ꯐꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯁ꯭ꯇꯣꯔꯁꯤꯗ ꯁ꯭ꯇꯥꯐ ꯃꯦꯟꯇꯦꯟ ꯇꯧꯋꯤ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯇꯥꯖꯩꯀꯣ ꯆꯍꯤꯁꯨ ꯑꯗꯨꯝ ꯀꯨꯏꯔꯦ ꯑꯗꯣ ꯁ꯭ꯇꯥꯐꯁꯤꯡꯁꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯒꯤ ꯂꯝꯁꯤꯗ ꯑꯣꯏꯗꯣꯏꯔꯥ ꯇꯥꯛꯄꯤꯕꯁꯤꯅ ꯏꯆꯦꯅ ꯇꯥꯛꯄꯤꯕ ꯑꯣꯏꯗꯣꯏꯔꯥ ꯃꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏꯒꯤ ꯄꯩꯁꯥ ꯈꯨꯠꯁꯨꯃꯟꯅꯆꯤꯡꯕꯁꯤꯡꯀꯣ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯒꯦ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯗꯤꯖꯥꯏꯟꯁꯦ ꯑꯅꯝꯕꯅ ꯑꯩꯅ ꯄꯨꯊꯣꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯃꯁꯥ ꯃꯁꯥꯅ ꯄꯨꯊꯣꯛꯑꯒ ꯑꯗꯨꯝ ꯇꯨꯕ ꯁꯦꯝ ꯁꯥꯕꯁꯨ ꯑꯗꯨꯝ ꯇꯧꯋꯤꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯊꯥꯒꯤ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯎꯏ ꯑꯗꯩ ꯅꯨꯡꯇꯤꯒꯤ ꯂꯧꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯐꯨꯔꯤꯠ ꯇꯨꯕꯒꯤ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯃꯁꯇꯔ ꯑꯃ ꯊꯝꯃꯦ ꯃꯁꯇꯔꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯑꯗꯨꯝ ꯄꯤꯊꯣꯛꯑꯦ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯑꯗꯨꯒ ꯑꯉꯥꯡꯈꯩꯗꯤ ꯑꯅꯝꯕꯅ ꯍꯞꯇꯥꯗ ꯊꯥꯗ ꯂꯧꯏ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯈꯨꯠꯁꯨꯃꯟꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯎꯔꯥꯛꯅ ꯏꯆꯦꯒꯤ ꯁꯤꯒꯤ ꯄꯥꯟꯊꯣꯏꯕꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯁꯤꯗꯀꯣ ꯇ꯭ꯔꯦꯅꯤꯡ ꯐꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯅ ꯃꯁꯤꯡ ꯀꯌꯥ ꯁꯨꯕꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ 19 ꯂꯩꯖꯔꯤ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯈꯔ ꯑꯩꯅ ꯑꯗꯨꯝ ꯄꯤꯔꯦ ꯖꯒꯥꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯅ ꯆꯂꯥꯏꯔꯛꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯌꯨꯝꯗ ꯁꯤꯗ ꯂꯥꯛꯑꯝꯕꯗꯒꯤ ꯂꯥꯛꯄ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯃꯌꯨꯝꯗ ꯑꯣꯏꯅ ꯁꯨꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯄꯤꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯐꯪꯈ꯭ꯔꯒ ꯇꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯀꯌꯥꯃꯨꯛ ꯑꯣꯏꯒꯅꯤ ꯇ꯭ꯔꯦꯅꯤꯡ ꯐꯪꯉꯒ ꯇꯣꯛꯈꯤꯕꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ 200-300ꯒꯤ ꯃꯊꯛꯇꯗꯤ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯏꯆꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯑꯦꯖ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯒꯀꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕ ꯑꯗꯨꯒ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯍꯥꯏꯕꯗ ꯕ꯭ꯂꯥꯎꯁꯇ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯁꯤꯗꯩꯁꯤꯗ ꯏꯆꯦꯅ ꯆꯣꯡꯊꯣꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯄꯥꯟꯊꯣꯏꯕꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯁ꯭ꯇꯣꯔ ꯑꯃ ꯐꯝꯕꯤꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯄꯤꯕꯤꯕꯁꯤ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯗꯨꯒ ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯄꯥꯏꯈꯠꯀꯦ ꯀꯥꯏꯅꯒꯗꯤ ꯈꯟꯕꯤꯕ ꯂꯩꯔꯤꯕꯒꯦ ꯑꯩꯅ ꯃꯁꯤ ꯇꯧꯖꯔꯤꯁꯦꯀꯣ ꯑꯩꯅ ꯏꯁꯥꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯤꯒꯨꯝꯕ ꯂꯣꯟꯕ ꯈꯣꯠꯄꯁꯤꯁꯨ ꯌꯥꯝ ꯄꯥꯝꯅ ꯑꯗꯨꯝ ꯍꯧꯖꯔꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯗꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯥꯗꯤ ꯌꯥꯝ ꯍꯩꯔꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯦꯀꯣ ꯑꯗꯣ ꯃꯥꯔꯀꯦꯠꯁꯨ ꯈꯤꯇꯪ ꯄꯨꯊꯣꯛꯆꯕ ꯑꯣꯏꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥ ꯍꯩꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯃꯁꯥꯒꯤ ꯅꯣꯂꯦꯖꯅ ꯄꯨꯊꯣꯛꯆꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯩꯅ ꯄꯨꯟꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯣꯏꯅ ꯄꯨꯊꯣꯛꯆꯕꯁꯦ ꯄꯥꯝꯕꯗꯒꯤ ꯑꯩꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯏꯁꯥꯗꯗꯤ ꯀꯔꯤ ꯐꯥꯎꯕꯤꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯀꯣ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗꯗꯤ ꯑꯩ ꯊꯣꯏꯅ ꯆꯥꯎꯊꯣꯛꯆꯕꯗꯤ ꯑꯩ ꯂꯩꯇꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯄꯤꯕ ꯑꯗꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯀꯁꯇꯃꯔꯁꯤꯡꯁꯤꯅ ꯍꯔꯥꯎꯕ ꯈꯣꯠꯄꯁꯤꯗꯗꯤ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯀꯣ ꯑꯗꯣ ꯏꯆꯦ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯒꯤ ꯂꯝꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯂꯧꯕꯤꯔꯨꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ एजुकेशन क्वालिफिकेशनꯁꯨ ꯈꯪꯖꯒꯦ ꯏꯆꯦ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ BA ꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯦ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯈꯣꯠꯄꯗꯤ ꯂꯩꯇꯦ ꯏꯁꯥꯅ ꯑꯗꯨꯝ ꯄꯥꯝꯖꯕꯅꯤꯅ ꯏꯁꯥꯅ ꯌꯦꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯇꯨꯕ ꯇꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯌꯦꯡꯖꯔꯒ ꯑꯗꯨꯝ ꯑꯩ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯀꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯂꯥꯎꯁꯀꯤ ꯗꯤꯖꯥꯏꯟꯁꯤꯡꯁꯦ ꯏꯆꯦꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯁꯤꯅ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯊꯣꯛꯄꯁꯨ ꯌꯥꯎꯋꯤ ꯏꯆꯦꯅꯁꯨ ꯗꯤꯖꯥꯏꯟ ꯇꯧꯔꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯎꯁ ꯃꯈꯜꯁꯦ ꯏꯆꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯀꯁꯇꯃꯔꯅꯒ ꯍꯦꯟꯅ ꯗꯤꯃꯥꯟ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯁ ꯇꯣꯞ ꯑꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯎꯁꯇ ꯑꯃꯈꯛ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯣꯡ ꯅꯞꯄ ꯈꯣꯠꯄ ꯁꯤꯅ ꯑꯩꯉꯣꯟꯗꯗꯤ ꯆꯠꯂꯤ ꯍꯣꯏ ꯏꯆꯦꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯅ ꯁꯤ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯋꯦꯗꯤꯡ ꯁꯤꯖꯟꯗꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯕ꯭ꯂꯥꯎꯁꯁꯦ ꯁꯤꯠꯇꯤ ꯁꯤꯠꯂꯝꯒꯅꯤꯀꯣ ꯑꯗꯣ ꯑꯣꯜ ꯊ꯭ꯔꯨ ꯗ ꯏꯌꯔ ꯍꯥꯏꯗꯤ ꯁꯤꯖꯟꯁꯦ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄꯁꯦ ꯑꯗꯨꯝ ꯑꯣर्डरꯁꯦ ꯑꯗꯨꯝ ꯐꯪꯕꯤꯕ꯭ꯔꯥ ꯏꯆꯦꯒꯤꯗꯤ ꯑꯣꯏꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯕꯒꯦ ꯑꯩꯒꯤꯗꯤ ꯑꯣर्डरꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯠꯁꯤꯗꯃꯛꯇꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯣꯞ ꯁꯤꯖꯟ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕꯗꯁꯨ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ
ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯊꯕꯛꯁꯦ ꯑꯗꯣ ꯏꯆꯦ ꯍꯦꯟꯅꯀꯣ ꯍꯦꯟꯅ ꯐꯖꯅꯕ ꯍꯥꯏꯇꯥꯔꯦ ꯗꯤꯖꯥꯏꯟꯁꯤꯡꯁꯤ ꯈꯔ ꯍꯦꯟꯅ ꯐꯖꯅꯕ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯞꯆꯅꯅꯕ ꯏꯆꯦꯒꯤ ꯀꯔꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟꯁꯤꯡ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯆꯒꯦ ꯀꯥꯏꯅ ꯈꯟꯕꯤꯕ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯄ꯭ꯂꯥꯟꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯄ꯭ꯂꯥꯟꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯉꯝꯃꯤꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦꯗꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧ ꯑꯅꯧꯕ ꯗꯤꯖꯥꯏꯟꯁꯦ ꯄꯨꯊꯣꯛꯀꯦꯅ ꯑꯗꯨꯝ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯋꯥꯕꯗꯤ ꯌꯥꯝ ꯋꯥꯕ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯁꯥꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯇꯟꯖꯥꯁꯤ ꯂꯧꯖꯔꯒ ꯏꯆꯦꯀꯣ ꯃꯁꯤꯗꯩꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯁ꯭ꯇꯣꯔ ꯑꯃ ꯐꯝꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯈꯛ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯆꯦꯅ ꯃꯇꯦꯡ ꯄꯥꯡꯕꯒꯨꯝꯕꯅꯤ ꯑꯗꯣ ꯃꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯣ ꯑꯇꯩ ꯑꯇꯩ ꯂꯩꯗꯅꯀꯣ ꯃꯁꯤ ꯍꯦꯜꯊꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯁ꯭ꯀꯤꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯅꯆꯤꯡꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯐꯪꯕꯤꯕ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯤ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪ ꯑꯩꯗꯤ ꯏꯁꯥꯒꯤ ꯏꯔꯅꯥꯏꯅꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯪꯕ ꯈꯣꯠꯄꯗꯤ ꯑꯩ ꯊꯣꯏꯅ ꯌꯥꯎꯗꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯏꯆꯦ ꯁꯨꯝ ꯃꯇꯦꯡ ꯄꯥꯡ ꯑꯩꯁꯤ ꯑꯗꯨꯝ ꯂꯅꯥꯏ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦꯅ ꯈꯜꯂꯤ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯑꯩ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯩ ꯀꯩꯅꯣ ꯃꯇꯦꯡ ꯅꯤꯖꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯁꯤꯃ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯋꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯒꯣꯔꯃꯦꯟꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯕꯦꯡ ꯀꯩꯀꯥꯗ ꯑꯩ ꯁꯨꯃꯥꯏꯅ ꯄꯤꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯈꯤꯇꯪ ꯋꯥꯠꯆꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯈꯤꯇꯪ ꯈꯤꯇꯪ ꯄꯥꯝꯖꯗꯕ ꯄꯥꯝꯖꯗꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯉꯝꯕ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯆꯥꯡꯁꯦ ꯁꯤꯅ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦꯅ ꯑꯩ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯆꯦ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯤꯅꯅꯦ ꯉꯁꯥꯏꯒꯤ ꯕ꯭ꯂꯥꯎꯁ ꯀꯠꯇꯤꯡ ꯑꯣꯏꯔꯣ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯀꯌꯥꯃꯨꯛ ꯆꯥꯎꯔꯥꯛꯅ ꯃꯤ ꯑꯃꯃꯝꯅ ꯕ꯭ꯂꯥꯎꯁ ꯀꯌꯥꯃꯨꯛꯀꯗꯤ ꯁꯥꯕ ꯉꯝꯃꯤ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯨꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯁꯦ ꯂꯧꯕ꯭ꯔꯥ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯑꯣꯚꯔꯑꯣꯜ ꯌꯦꯡꯉꯛꯄ ꯃꯇꯝꯗꯅꯦ ꯕ꯭ꯂꯥꯎꯁ ꯀꯌꯥꯒꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤ ꯕ꯭ꯂꯥꯎꯁꯁꯦ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯇꯨꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯒꯨꯝꯕ ꯅꯣꯡꯃꯗ ꯅꯣꯡꯃꯗ ꯑꯗꯣ ꯃꯣꯏ ꯃꯔꯤ ꯂꯩ ꯃꯣꯏ ꯃꯔꯤꯁꯤꯅ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯎꯁ 10 ꯇꯔꯦꯠ ꯅꯤꯄꯥꯜꯗꯤ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅꯀꯣ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯠ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯊꯝꯕꯤꯌꯨ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯊꯝꯖꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯂꯦꯚꯦꯜꯗ 50,000 ꯑꯗꯨꯒ ꯃꯌꯥꯏ ꯑꯣꯏꯔꯛꯄꯗ 15,000 ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕꯗ 10,000ꯃꯨꯛꯁꯤꯅ ꯑꯗꯨꯝ ꯑꯍꯨꯝ ꯊꯣꯛꯅ ꯂꯩ ꯑꯗꯣ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯒꯤ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯑꯩꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯇꯧꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯑꯩ ꯄꯤꯗꯦ ꯃꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯗꯨꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯈꯤꯇꯪ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯂꯩꯗꯅ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯅ ꯄꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯀꯣ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯗꯅ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯁꯨ ꯅꯣꯝꯃꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯁꯃꯁ꯭ꯌꯥ ꯁꯤꯗꯒꯤ ꯈꯤꯇꯪ ꯀꯣꯛꯄ ꯉꯝꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯆꯦꯒꯤ ꯂꯩꯔꯤꯕ ꯕ꯭ꯂꯥꯎꯁꯇꯅꯅꯦ ꯏꯆꯦ ꯉꯁꯥꯏ ꯄꯤꯛ ꯑꯞ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯣꯡꯂꯕ ꯃꯃꯜꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯍꯥꯏꯇꯥꯔꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯃꯃꯜꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯕꯗ ꯀꯌꯥ ꯐꯥꯎꯕꯒꯗꯤ ꯑꯣꯔꯗꯔꯁꯦ ꯂꯧꯁꯤꯟꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯒꯤ 600ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯃꯃꯜ ꯑꯣꯏꯔꯒ ꯑꯩꯈꯣꯏ 1,000ꯒ 1,200, 1,500 ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯏꯁꯁꯦ ꯂꯩ ꯉꯁꯥꯏ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯁꯤ ꯔꯦꯗꯤꯃꯦꯗꯀꯤ ꯃꯇꯥꯡꯁꯤꯗꯅꯦꯕꯀꯣ ꯔꯦꯗꯤꯃꯦꯗ ꯇꯣꯞꯁ ꯕ꯭ꯂꯥꯎꯁꯀꯤ ꯃꯇꯥꯡꯗ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯒ ꯑꯅꯧꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯤꯖꯥꯏꯟ ꯄꯨꯔꯛꯑꯒꯁꯦ ꯂꯥꯛꯑꯒ ꯇꯨꯕ ꯈꯣꯠꯄꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯕꯤꯕ꯭ꯔꯥ ꯏꯆꯦꯒꯤ ꯁ꯭ꯇꯣꯔꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯤꯅ ꯄꯣꯠ ꯄꯣꯔꯛꯑꯒ ꯐꯤ ꯄꯣꯔꯛꯑꯒ ꯑꯗꯨꯝ ꯇꯨꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯇꯨꯃꯟ ꯈꯛꯇꯪ ꯂꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯞ ꯌꯥꯎꯔꯒꯗꯤ ꯂꯨꯄꯥ 150 ꯑꯗꯨꯒ ꯀꯞ ꯌꯥꯎꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯆꯥꯡꯆꯠꯁꯦ 100 ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯌꯥꯎꯕ ꯌꯥꯎꯗꯕ ꯀꯃꯥꯏꯅ ꯗꯤꯖꯥꯏꯟꯗꯤ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤ 150ꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅ ꯇꯦꯝ ꯀꯃꯟ ꯑꯗꯨꯝ ꯑꯣꯏꯔꯦꯕꯀꯣ ꯀꯃꯟ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯦꯗꯁꯤꯠ ꯀꯣ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯁꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯩ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯖꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯊꯝꯕꯤꯌꯨꯅꯦ ꯃꯥꯏ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯦꯀꯣ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯕ ꯍꯥꯏꯔꯒꯗꯤꯀꯣ ꯄꯣꯠꯂꯣꯏ ꯁꯥꯕ ꯄꯣꯠꯂꯣꯏꯗ ꯑꯩꯈꯣꯏ ꯂꯩꯔꯣꯡ ꯅꯞꯄ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯍꯦꯟꯋꯥꯛꯁꯦ ꯌꯥꯝ ꯆꯠꯅꯔꯝꯃꯤ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯍꯟꯖꯤꯜꯂꯛꯄꯗꯧꯅ ꯇꯧꯋꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯣꯠꯂꯣꯏꯁꯤꯅ ꯑꯅꯝꯕ ꯑꯩꯈꯣই ꯁꯤ ꯃꯐꯝꯁꯤꯗ ꯍꯦꯟꯋꯥꯛꯀꯤ ꯊꯕꯛꯁꯤ ꯇꯧꯔꯤ ꯑꯍꯦꯟꯕ ꯍꯥꯞꯆꯟꯕꯗꯤ ꯑꯗꯨꯝ ꯃꯇꯝꯗꯨꯒꯤ ꯁꯤꯖꯟꯗꯨꯒꯤ ꯑꯗꯨꯝ ꯅꯤꯡꯉꯦ ꯑꯗꯨꯝ ꯍꯥꯞꯀꯦ ꯈꯣꯠꯀꯦ ꯑꯗꯨꯝ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯝꯗ꯭ꯔꯒꯁꯨꯀꯣ ꯀꯁꯇꯃꯔꯁꯤꯡꯗꯨꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯒꯦ ꯏꯆꯦ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯅ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯆꯧꯕ ꯑꯩꯈꯣꯏ ꯐꯤꯗꯥ ꯑꯃ ꯊꯝꯕꯤꯔꯤ ꯍꯥꯏꯇꯥꯔꯦ ꯀꯟꯕꯤꯔꯒꯀꯣ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ
ꯈꯨꯠꯁꯥ ꯍꯩꯕꯁꯦ ꯃꯌꯥꯝꯗꯤ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯁ꯭ꯄꯦꯁꯁꯦ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟꯗꯒꯤ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯏꯜꯂꯤꯕ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕꯀꯣ ꯑꯗꯣ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯇꯣꯔ ꯑꯃ ꯍꯥꯡꯕꯤꯗꯅ ꯏꯆꯦ ꯈꯛ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯥꯐꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯗꯅꯀꯣ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝꯒꯤ ꯃꯇꯥꯡꯁꯤꯗꯅ ꯏꯆꯦꯅ ꯍꯧꯖꯤꯛ ꯄꯥꯟꯊꯣꯏꯕꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯃꯁꯤꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯇꯩ ꯂꯥꯝꯁꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤꯅ ꯑꯗꯨꯝ ꯀꯣꯟꯅꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯦ ꯑꯇꯣꯞꯄ ꯂꯥꯏꯟꯗꯤ ꯑꯩ ꯀꯩꯝ ꯂꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯣꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯇꯥꯐ ꯃꯌꯥꯝꯁꯤꯒꯤ ꯀꯣꯟꯅꯅꯕ ꯑꯗꯨꯝ ꯏꯟꯀꯝ ꯂꯥꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯁꯤꯗ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯇꯅ ꯌꯥꯝ ꯂꯥꯛꯄꯗꯨꯗꯤ ꯑꯣꯏꯗꯦ ꯑꯩꯒꯤ ꯏꯁꯇꯥꯐ ꯂꯩꯖꯔꯤꯕ ꯀꯨꯟꯃꯨꯛꯁꯦ ꯁꯤꯁꯤꯒꯤ ꯃꯣꯏꯒꯤ ꯇꯣꯂꯣꯞ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯣꯟꯅꯅꯕ ꯑꯗꯨꯝ ꯂꯦꯝꯖꯩ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯕ ꯑꯗꯣ ꯏꯆꯦ ꯋꯥꯍꯪ ꯑꯃꯇꯪꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄꯥꯟꯊꯣꯏꯕꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤꯅ ꯀꯌꯥ ꯐꯥꯎꯕ ꯍꯥꯡꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤꯃꯇꯪꯒꯁꯨ ꯊꯝꯕꯤꯔꯝꯃꯨꯅꯦ ꯄꯨꯡ 10ꯗꯒꯤꯅ 4:30 5ꯐꯥꯎꯁꯦ ꯁꯨꯃꯥꯏꯅ 10:30ꯗꯒꯤꯅ 10:30ꯗꯒꯤꯅ ꯑꯣꯀꯦ ꯑꯗꯨꯒ ꯉꯁꯥꯏ ꯏꯆꯦꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯁꯤꯗꯀꯣ ꯂꯩꯔꯤꯕ ꯕ꯭ꯂꯥꯎꯁ ꯃꯌꯥꯝ ꯑꯣꯏꯔꯣ ꯑꯇꯩ ꯑꯩꯈꯣꯏ ꯄꯣꯠꯂꯝ ꯑꯣꯏꯔꯣꯀꯣ ꯃꯁꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯐꯤꯖꯣꯜꯁꯤꯡꯁꯤ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯑꯣꯏꯅ ꯐꯦꯁꯟ ꯁꯣꯒꯨꯝꯕ ꯐꯦꯁꯟ ꯄꯦꯔꯦꯠꯀꯨꯝꯕꯗ ꯌꯥꯝ ꯏꯟꯅꯔꯤꯀꯣ ꯃꯁꯤꯗꯩꯁꯤꯗ ꯕ꯭ꯂꯥꯎꯁꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜ ꯑꯃ ꯑꯣꯏꯔꯤꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤꯗꯩꯁꯤꯗ ꯏꯆꯦꯒꯤ ꯁꯤꯒꯤ ꯄꯥꯟꯊꯣꯏꯕꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯁꯤꯒꯤ ꯑꯣꯔꯗꯔꯒ ꯇꯧꯔꯒ ꯐꯦꯁꯟ ꯄꯦꯔꯦꯠꯇꯒꯨꯝꯕ ꯍꯥꯞꯈꯤꯕ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕꯒꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ ꯊꯝꯕꯤꯌꯨꯅꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩꯒꯤ ꯃꯟꯇ꯭ꯔꯤꯁꯦ ꯃꯥꯒ ꯈꯤꯇꯪ ꯃꯔꯛ ꯑꯃ ꯁꯝꯅꯖꯩ ꯑꯗꯨꯒ ꯑꯇꯩꯒꯤ ꯂꯥꯏꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩ ꯈꯔꯗꯤ ꯀꯥꯎꯔꯦꯀꯣ ꯀꯨꯏꯔꯕꯅꯤ나 ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟ ꯀꯩꯅꯣ ꯊꯣꯛꯇꯣꯏꯅꯤ ꯐꯦꯁꯟ ꯁꯣ ꯊꯣꯛꯇꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯀꯥꯏꯅꯒ ꯐꯨꯔꯤꯠ ꯈꯔ ꯇꯨꯈꯤꯕꯗꯤ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯏꯆꯦꯅ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯦꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯟꯁꯤꯒ ꯀꯟꯇꯦꯛ ꯇꯧꯒꯦ ꯏꯟ ꯇꯁ ꯂꯩꯒꯦ ꯀꯥꯏꯅꯒꯗꯤ ꯈꯟꯕꯤꯕ꯭ꯔꯥ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯑꯗꯣ ꯑꯩꯁꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯌꯥꯝꯃꯟꯈꯤꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒ ꯂꯥꯝꯖꯟꯅꯕ ꯑꯩꯈꯣꯏꯒꯤ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯇꯥꯐꯁꯦ ꯈꯤꯇꯪ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯇꯥꯐꯁꯦ ꯑꯅꯧꯕ ꯂꯧꯔꯒꯁꯨ ꯈꯤꯇꯪ ꯋꯥꯕ ꯑꯗꯨꯅ ꯑꯩꯁꯦ ꯃꯣꯏꯁꯤꯡꯁꯤꯒ ꯂꯥꯝꯕꯒꯤ ꯑꯁꯥꯁꯦ ꯑꯩ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯄꯥꯝꯅꯀꯣ ꯕ꯭ꯂꯥꯎꯁꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯅꯅ ꯂꯩꯅꯔꯤ ꯑꯗꯣ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡꯅ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯅ ꯁꯥꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜꯁꯤꯡꯁꯦ ꯏꯆे ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏ ꯑꯣꯔꯗꯔꯒꯗꯤ ꯂꯥꯛꯄ꯭ꯔꯥ ꯄꯤꯒꯦ ꯀꯥꯏꯅꯒ ꯈꯟꯕꯤꯕ ꯂꯩꯕ꯭ꯔꯥ ꯀꯩꯒꯨꯝꯕ ꯏꯐ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗꯒ ꯄꯤꯕ ꯉꯝꯃꯒꯗꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯏꯆꯦꯒꯤ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯄꯤꯒꯦꯅꯗꯤ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯊꯕꯛꯁꯦ ꯑꯩꯒꯤꯁꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯔꯗꯔꯁꯦ ꯁꯤꯃ ꯈꯛꯇꯪ ꯁꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯁꯤꯐꯥꯎꯕ ꯀꯣꯟꯅꯗ꯭ꯔꯤꯕ ꯁꯤꯐꯥꯎ ꯀꯣꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯃꯈꯛ ꯂꯩ ꯑꯗꯨꯗꯤ ꯏꯆꯦꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯇꯧꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯀꯣ ꯑꯦꯅꯤ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯣ ꯁꯝꯅ ꯍꯥꯏꯔꯒ ꯀꯩꯅꯣꯝꯃ ꯁꯤꯟꯕꯤꯔꯒꯗꯤ ꯃꯁꯤ ꯌꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯏꯆꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯍꯣꯏ ꯑꯩꯒꯤ ꯏꯁꯇꯥꯐꯁꯤꯃ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯈꯔ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯄꯤꯕꯤꯅꯕ ꯃꯤ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯁꯝꯅꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯤꯟꯕ ꯃꯦꯂꯥ ꯑꯦꯛꯖꯤꯕꯤꯁꯟ ꯃꯌꯥꯝ ꯑꯃ ꯁꯤꯜꯂꯤꯀꯣ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯅꯠꯇꯅ ꯃꯄꯥꯟ ꯂꯝꯗꯁꯨ ꯑꯗꯨꯃꯛ ꯁꯤꯜꯂꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯎꯔꯨꯔꯕ꯭ꯔꯥ ꯀꯔꯤ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯊꯦꯡꯅꯕꯤꯔꯕ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯃꯦꯂꯥꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯃꯦꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯥꯎꯠꯁꯥꯏꯠꯇꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯛ ꯅꯛꯄ ꯑꯩꯈꯣꯏ ꯃꯣꯔꯦ ꯑꯗꯩ ꯃꯣꯏꯔꯥꯡ ꯊꯧꯕꯥꯜ ꯑꯗꯩ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏ ꯀꯥꯡꯖꯩꯕꯨꯡ ꯑꯗꯩ ꯖꯦꯝꯍꯣꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯦꯂꯥ ꯑꯅꯝꯕꯅ ꯍꯧꯔꯛꯄꯗꯗꯤ ꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯑꯝꯃꯦ ꯋꯥꯡꯃꯗꯗꯤ ꯀꯔꯤ ꯃꯅꯤꯄꯨꯔ ꯋꯥꯡꯃꯗꯗꯤ ꯑꯩ ꯆꯠꯇ꯭ꯔꯤ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯇꯧꯕ ꯃꯦꯂꯥ ꯑꯅꯝꯕ ꯑꯩ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯈꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯇꯥꯐꯁꯦ ꯋꯥꯠꯄꯗꯒꯤ ꯑꯩ ꯃꯦꯂꯥꯒꯨꯝꯕꯁꯨ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯁꯛ ꯈꯪꯕꯤꯕꯕꯨꯗꯤ ꯃꯦꯂꯥ ꯊꯣꯛꯄꯁꯤꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯦꯜꯂꯒꯁꯨ ꯑꯩ ꯃꯗꯨ ꯄꯥꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯏꯁꯥꯁꯦ ꯄꯪꯋꯥꯗ ꯋꯥꯔꯒ ꯇꯣꯛꯄ ꯍꯧꯖꯤꯛꯁꯨ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯗꯅꯗꯤ ꯃꯥꯏ ꯄꯥꯛꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯁꯦ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯅ ꯑꯩꯅ ꯃꯦꯂꯥꯁꯦ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ ꯂꯦꯞꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯏꯆꯦꯅ ꯄꯥꯝꯖꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯅ ꯈꯔꯅ ꯑꯩꯈꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯁꯟꯗꯣꯛꯆꯔꯤꯕꯀꯣ ꯊꯧꯔꯝ ꯂꯥꯏꯐ ꯑꯦꯟड ꯁ꯭ꯇꯥꯏꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯕꯁꯤ ꯏꯆꯦꯗ ꯀꯔꯤ ꯐꯥꯎꯕꯤ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯔꯣꯜꯁꯤꯡ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯃꯇꯪꯒ ꯊꯝꯕꯤꯔꯝꯃꯨ
ꯍꯣꯏ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯆꯩ ꯍꯥꯏꯗꯤ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯛ ꯇꯥꯛꯄꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯇꯣꯝ ꯇꯤꯚꯤꯕꯨ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯔꯁꯅꯦꯂꯤꯇꯤꯁꯤꯡ ꯂꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯁ꯭ꯄꯣꯔꯠꯁꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯂꯦꯟ ꯂꯩꯈ꯭ꯔꯕ ꯃꯌꯥꯝ ꯑꯃꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯑꯦꯛꯁꯄꯣꯖꯔꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯃꯅꯤꯄꯨꯔꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯁꯛ ꯇꯥꯛꯄ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯑꯦꯔꯤꯌꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯊꯝꯖꯒꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯁꯣꯗꯇ ꯏꯆꯦꯅ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯃꯔꯨꯑꯣꯏꯅ ꯏꯆꯦꯒꯤ ꯄꯥꯟꯊꯣꯏꯕꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯗꯥꯡꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯥꯐꯁꯤꯡꯁꯤꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯈꯨꯠ ꯃꯁꯥ ꯍꯩꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯄꯨꯊꯣꯛꯆꯕ ꯐꯤꯖꯣꯜ ꯃꯌꯥꯝ ꯑꯃꯁꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯇ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯎꯠꯄꯒꯤ ꯇꯟꯖꯥ ꯑꯗꯨ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯆꯦꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ